Hi friends, ngasi aina thongjakadorisi iroi niko. Iroi thongbaidamata sem sadana hana thamjakre utchadako ado thau hapani thau hapa matung sidaida tejpata aduga hariboba hapaga haipetang okhai birani. Haipet karum okhai raba matung sidaida tilau hapani. Tilau si amuka phajana mix up toraga phajana haidi golden color oiba pho haipetang mulap tara pho ngo okhai birani phajana mulhan birani. ꯑꯗꯨꯒꯤ ꯃꯇꯨꯡꯗꯩꯗ ꯑꯃꯨꯛꯀ ꯁꯤꯡ ꯑꯃꯁꯨꯡ ꯆꯅꯝꯁꯤ ꯍꯥꯞꯄꯒ ꯃꯤꯛꯁ ꯇꯧꯔꯒ ꯃꯨꯜꯍꯜꯂꯅꯤ ꯃꯨꯜꯍꯜꯂꯕ ꯃꯇꯨꯡꯁꯤꯗꯩꯗ ꯃꯁꯥꯂꯥ ꯔꯅꯤ ꯃꯁꯥꯂꯥꯁꯤꯡꯗꯤ ꯃꯤꯠ ꯃꯁꯥꯂꯥ ꯙꯅꯤꯌꯥ ꯄꯥꯎꯗꯔ ꯒꯔꯝ ꯃꯁꯥꯂꯥ ꯍꯜꯗꯤ ꯄꯥꯎꯗꯔ ꯍꯥꯏꯕꯗꯤ ꯃꯆꯨ ꯑꯗꯨꯗꯒꯤ ꯃꯣꯔꯣꯛ ꯀꯥꯁꯃꯤꯔꯤ ꯃꯣꯔꯣꯛ ꯊꯨꯝ ꯏꯁꯥꯒꯤ ꯆꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯞꯆꯔꯅꯤ ꯑꯗꯨꯒ ꯐꯖꯅ ꯃꯤꯛꯁ ꯑꯞ ꯇꯧꯔꯅꯤ ꯍꯥꯏꯐꯦꯠ ꯃꯨꯜꯍꯜꯂꯅꯤ ꯁꯤꯗ ꯌꯦꯡꯖꯔꯤꯁꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯥꯏꯐꯦꯠ ꯃꯍꯤ ꯃꯆꯨꯝ ꯂꯣꯏꯔ ꯃꯇꯨꯡꯁꯤꯗꯩꯗ ꯏꯔꯣꯏꯁꯤ ꯍꯥꯞꯆꯔꯅꯦꯕꯀꯣ ꯏꯔꯣꯏ ꯁꯥꯅꯤ ꯉꯁꯤ ꯊꯣꯡꯖꯔꯤꯁꯤ ꯏꯔꯣꯏ ꯁꯥꯁꯤ ꯍꯥꯞꯆꯔ ꯃꯇꯨꯡꯁꯤꯗꯩꯗ ꯐꯖꯅ ꯃꯤꯛꯁ ꯑꯞ ꯇꯧꯔꯅꯤ ꯃꯍꯤ ꯁꯨꯡꯍꯥꯞ ꯍꯥꯞꯄꯣꯏꯀꯣ ꯃꯁꯥꯒꯤ ꯃꯍꯤ ꯃꯆꯨꯝ ꯑꯗꯨꯝ ꯊꯣꯛꯆꯔꯛꯀꯅꯤ ꯁꯤ ꯐꯖꯅ ꯍꯥꯞꯄ ꯃꯇꯨꯡꯁꯤꯗꯩꯗ ꯀꯨꯀꯔꯁꯤ ꯐꯖꯅ ꯀꯨꯞꯁꯟꯕꯤꯔꯅꯦꯕꯀꯣ ꯀꯨꯞꯁꯜꯂꯕ ꯃꯇꯨꯡꯁꯤꯗꯩꯗ ꯇꯔꯦꯠ ꯅꯤꯄꯥꯜꯂꯛ ꯀꯨꯝꯕ ꯀꯥꯝꯍꯜꯂꯕ ꯃꯇꯨꯡꯁꯤꯗꯩꯗ ꯀꯨꯀꯔꯁꯦ ꯍꯥꯏꯐꯦꯠꯇꯪ ꯅꯤꯛꯄꯤꯒꯅꯦꯕꯀꯣ ꯃꯅꯨꯡꯗ ꯍꯥꯏꯗꯤ ꯅꯞꯇꯅꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯉꯅꯤ ꯌꯦꯡꯕꯁꯤꯗꯗꯤ ꯁꯤ ꯂꯩꯔꯤꯁꯤ ꯃꯁꯥꯏ ꯃꯍꯤ ꯃꯆꯨꯝ ꯑꯗꯨꯝ ꯊꯣꯛꯑꯦ ꯍꯥꯏꯐꯦꯠꯇꯪ ꯑꯣꯠꯀꯅꯤ ꯁꯤꯁꯨ ꯁꯟꯗꯧꯅ ꯐꯖꯅ ꯑꯣꯠꯂꯤ ꯃꯈꯩ ꯑꯗꯨꯝ ꯐꯩ ꯑꯗꯨꯗꯨꯒ ꯑꯃꯨꯛꯀ ꯍꯥꯏꯐꯦꯠ ꯇꯥꯂꯤ ꯀꯪꯍꯜꯂ ꯃꯇꯨꯡꯁꯤꯗꯩꯗ ꯏꯁꯤꯡ ꯍꯩꯔꯅꯤ ꯃꯍꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯍꯤ ꯈꯔ ꯍꯩꯔꯒ ꯑꯃꯨꯛꯀ ꯁꯤꯇꯤ 10 ꯀꯥꯝꯍꯟꯒꯅꯤ 10 ꯀꯨꯝꯕ ꯀꯥꯝꯍꯟꯕꯁꯤ ꯏꯔꯣꯏꯁꯤ ꯌꯥꯝ ꯃꯨꯜꯂꯒ ꯌꯥꯝ ꯊꯨꯅ ꯃꯨꯟꯒꯗꯕ ꯑꯣꯏꯔꯗꯤ ꯑꯗꯨꯝ 4ꯔꯛ 5ꯔꯛ ꯀꯥꯝꯍꯜꯂꯒꯁꯨ ꯑꯗꯨꯝ ꯌꯥꯏ ꯅꯠꯇ꯭ꯔꯒꯗꯤ 3 4ꯂꯛ 10ꯔꯛ ꯀꯥꯝꯍꯜꯂꯒ ꯑꯗꯨꯝ ꯃꯨꯟꯒꯗꯕ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯁꯣꯟꯕ ꯌꯥꯏ Hi friends, welcome back to my channel. ngasi aina chajagadorisi sangi balls nebako si sangi balls ni sigi recipe di yaujadre kona amuk hapjarake chili naw mayam sing haijaragadi aingonda dum haijarakwe tawjarake aduga sigi sinna iroi ni ko iroi si ichili naw kharna aingonda haijarakudagi aina tawjarakpani khara dum wana thijaraga tawjarakpani sanordi adum phangebako adu iroi si di khara wana si ain lairi mafam sida phangi atei mafam da budi iroi ne hena phangi ni adu sida ain laijari mafam sida na iroi si phangba wai adu iroi gi recipe di yaujare nganu ni sina nganu si di recipe yaujadre hana yaukibagi laibani kana gombana pamagadi aduda yengbiyo salad kharamaga nungsi dakka aduga cold drink amaga yaujari haudringi mamangda ichili naw mayam singda request tawjari madudi aigi video si loifo yengbiraga like comment share tobiyo subscribe tobiramu haujarage adu ngasi di extra gravy yaudre ko extra gravy yaudre si loinamakta mahi adum yaujai adugi extra gravy hapchadre haujarage haubasi ko iroi dei hana haujarage sisi yam hau래 mahi khara haidaga yam hau래 ichili naw mayam sing aingonda dum comment pibirao mathang kari chachige haibdu ai tawjana ba hona jarake hawe ngasi gi sidi padana hawe nganu si mapai ni ko nganu si amuk yengge ko
ꯉꯥꯅꯨꯒꯤꯗꯤꯀꯣ ꯁꯔꯨꯁꯤ ꯆꯨꯞꯄ ꯁꯤꯅ ꯌꯥꯝ ꯍꯦꯟꯅ ꯍꯥꯎꯕꯅꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡ ꯃꯥꯏ ꯃꯤꯠꯁꯤ ꯈꯔ ꯍꯨꯃꯥꯡ ꯊꯣꯛꯄꯁꯤꯗ ꯈꯔ ꯃꯣꯠꯄ ꯑꯣꯏꯅ ꯎꯕꯅꯤꯀꯣ ꯃꯌꯥꯝ ꯈꯔ ꯌꯦꯡꯕꯤꯌꯨ ꯏꯒꯅꯣꯔ ꯇꯧꯕꯤꯌꯨ ꯁꯥ ꯉꯥ ꯆꯥꯕꯗ ꯁꯂꯥꯗ ꯆꯥꯕꯒ ꯀꯥꯎꯋꯦ ꯁꯤꯅ ꯕꯣꯜꯁꯅꯤ ꯕꯣꯜꯁꯤ ꯑꯃꯨꯛ ꯆꯥꯁꯤꯀꯣ ꯁꯟꯒꯤ ꯕꯣꯜꯁꯅꯦꯕꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡ ꯄꯥꯝꯃꯒꯗꯤ ꯑꯩ ꯔꯦꯁꯤꯄꯤ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯍꯥꯏꯕꯤꯔꯛꯑꯣ ꯃꯣꯔꯣꯛꯁꯤꯡꯁꯤ ꯁꯤꯖꯟ ꯂꯣꯏꯔꯛꯄꯩꯔꯥ ꯈꯪꯗꯦ ꯌꯥꯝ ꯁꯥꯏ ꯍꯧꯖꯤꯛꯇꯤ मटन बॉल्स की सन बॉल्स की मही से अमुक चाहेगा ले जा रहा है बॉल से हाउ है ꯉꯥꯅꯨꯁꯤ ꯐꯖꯅ ꯍꯥꯎꯋꯦ ꯂꯣꯏꯅ ꯍꯥꯎꯋꯦ
ꯃꯌꯥꯝ ꯊꯨꯅ ꯆꯥꯕꯒꯤꯗꯤꯀꯣ ꯃꯔꯨ ꯌꯥꯎꯗꯕꯤꯗ ꯑꯗꯨꯝ ꯂꯧꯕ ꯌꯥꯏꯑꯕꯀꯣ ꯃꯔꯨ ꯌꯥꯎꯗ꯭ꯔꯗꯤ ꯃꯍꯥꯎ ꯂꯩꯇꯦꯅ ꯑꯩꯅ ꯃꯔꯨ ꯈꯔ ꯌꯥꯎꯍꯟꯕꯅꯦꯕ ꯁꯤ ꯕꯣꯜꯁꯤꯅ ꯑꯃꯨꯛꯀ ꯃꯔꯨ ꯌꯥꯎꯗꯕꯤꯗ ꯊꯣꯡꯕꯅꯦ ꯁꯤꯒꯤ ꯔꯦꯁꯤꯄꯤ ꯑꯩ ꯁꯣꯏꯗꯅ ꯑꯃꯨꯛ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯄꯥꯝꯃꯒꯗꯤ ꯀꯃꯦꯟ ꯍꯥꯏꯕꯤꯔꯛꯑꯣ humaangnya ꯌꯥꯗ꯭ꯔꯦ ꯉꯥꯅꯨꯁꯤ ꯆꯥꯒꯦ 이러자니 mayam humaang jauh ai mai mit cái mayam yang birong cái này đúng khang cái này juga sangat ini yang cari sih komen tahu dormo kang deulet rất xà đây ha Sadi mayam am chajan kare ko horena hing tumba ya dorura yaroi dorura gangdri mayam comment da haibiro oi karamaina lelom gani haibido ai soidana paukhum pijarakke ado ichilina mayam singa gi video si enjoy tobiragadi like comment amasung share tobiramu aduga ai gi channel asibu subscribe tobiramu ngasi gi matang asida bye